dollar billion yankaiga taruk ngak Selgi Lamda Shijinnagadouri. Malemda leiriba leibak singi marakta ungkhatnabagi chang wangkhalakliba asina maram oiduna leibaki ngak Selgi Lamda hena asanba Mityeng Thamduna senwa chahi lising aniga kuntareta Japan gi Defense Ministry na dollar billion yankaiga taruk lanmi gi mapangan kangkhat hanbada Shijinnagadouri hairi Japan gi news agency ama oiriba Quadra news na pirakpa report amada leibak adugi ngak Selgi Lamda mapangal kangkhatnabagi damakta drone amasu artificial intelligence da asanba Mityeng Thamduna Yamlaba senfam sing asi Shijinnagadouri bani haiki Defense Ministry na ngak Selgi Lamda khumang choksinabagi damak mathangi senba chahida dollar billion yankaiga taruk tha asigi aroiba saruk fawada hapnaba lebak adugi Finance Ministry da aiba cherol pisin kibani Japan lenga ki makok thongba official amanadi Defense ki lamda Shijinnagadouri ba senfam asi dollar billion yankaiga humdoi fawba Mathau tai haiki Defense Ministry na senfam sing asi makhoigi budget ta hapnaba phongdokiba adu leibak asigi lanmi sing hena mapangan kangkhat handuna yeknaba singdagi ngakthoknaba amasung anauba makhalgi lanjang sing sathanabagi pandamdani haiki Japan lengakna interceptor drone AI command and control system logger lens missile count infrastructure for classified data amasung high power ledger amadi microwave ki khulai singda cell henna thadanaba thorang tauri hairi